mikok TV thom toy je 2011 dagi tawtabaduna tawhibaduna sibaw tawtabaduna lay pasok se akoi tawham thoi ba tawdaw masi tawna khonra matamda state da lay ba hana ki trai padana state recognize tawga lay ba magi data mayam document mayam da base tawkan da sagi akoi lay ba civil service organization sing ma event sing manipur lay ba sai intellect mayam manipur government lay lenga mayam punna koi jana ba mo mataw sai koi mayam na sunu sagi NRC sana bana taga sai trai padana koi ILP ki matang da koi batch years 1951 ko to ni kan hai koi mayam tamani dina ko to amta ko Sugo mayam ji hana phasna define tawra matungda Manipur da mitok Manipur social laga laiba illegal immigrant mayam missing hegali mayam se masi hana phasna define tawra matungda madu de koi process sing manga no phana ga dobone haji 20 ga haji plan tawri 2025 da plan tawre 2025 plan tawta ga 2025 se haji almost election maya 27 da di amuk matang 27 gi amuk kana da di amuk general election lakini ko sai mangai gi continuing process si 27 da tarangani khali amita ko adi 27 की इलेक्शन में या दमी को की होता है कि एस पार इलेक्शन की खुदों चावल लोर कानम के दौरे है एरिया तो चनई नहीं बा चनई ना भाई याने याना बा इरांग फोन दब याने याना बा की मोह मदा हजिक मोने प्लान तौरिसी 2025 तक स्टार्टिंग तौर मतुंदा कोई एंडिंग करो दा रे कोई 25 की कनो दा कोई दा 25 2028 फाउ मनुंदा सर्वे सेशन कोई सगी चथाबर लोइसिंगनी कोई तौने हाबी गवर्नमेंट थमी रिपोर्ट थमी अदु तारगदी 25 ता लेगदौरिबा मागी तवदौरिबा थौसिगा देन लाकदौरिबा ngasagi 27 दा लाकदौरिबा इलेक्शन की रिपोर्ट सिगा ngasagi ओरिबा फिल्म सिदा कसै कराइनि इलेक्शन की खुदों चाबदा ngasagi illegal immigrant refugee मैम जे अदा इदा ngasagi अदुमगी वोटर नत्र नमगी तोगानबा ngasagi फाइदा कोगी सिटीजन आदारे इंदा सिटीजन और नमगी प्लान हजि मोजन हायु हायदिना कुकी इनपिना हजि इन होम स्टेट अफोंगो सिटी इमतमदा अफोंगो सिटी इमतमदा हनक चांग खिबा illegal immigrant मैम नुंजी मोगी तोगान लेना मफम पियु मोगी आधार कार्ड पियु मोगी पैन कार्ड पियु देना मन मोगी तगाय फसन शेड्यूल ट्राइब की मोगी सर्टिफिकेट पियु अदे हिंदोकना पैकेज मैम पियु अदे हिंदोकना गवर्नमेंट इंदा गवर्नमेंट की मोगी असम राइफल गवर्नमेंट जॉब तहोलु गाय नमो मैम हजि मोगी डिमांड तौरिदिना को इतागदी सिगी मैम नुंजी हजि पॉपुलेशन मोगी लेबा illegal immigrant मैम नुंजी ता गाय फसन मिदो सुंजे मफम जाना खंदो तारगदी मोई सिंजिना ngasagi हेक्रे मिसिंग मैम निना असिंग तिगमदन हेकि तारगदी छाय जामtai koi Manipur se kari berkata kaya sih koi yang mencangnya bu. Anu na lebih film ti kumja 2025 ta mikok ti daga ni hai na ngasi doctor ba source sampai panggil doctor pasok sila singna well and good yang bhai ta ko but madu to bidu ka mamang de state ki na zu na Manipur ki manung da control posto iba or issue me am tu bilang am tu jinje ta singa jaga di illegal immigrant me ama influx ra ko to ko ne ha mazu Manipur la ga ta na thambadu bang sagi report ta am su jawar bani ai taraga di hajul la first priority step se Manga tariba core issues ni losino wana matamda hairiba influx tawriba mitop minan sai tariba mitop singai tariba mitop ina Manipur singal gara iba mitop not only for cookie wanate cookie wanate phai na Manipur singal gara iba mitop mayam nje influx tawriba mitop mayam nje masi hana na masi khandok pira matungda adugi yana ba data am na madugi por mera matungda koi haji mikok thibi taw koi tahum jani malai dena mana haji akhang ai resource mayam na ngasi pi matamda 2028 ta limitation tawrgani have matam sida asagi ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯃꯥꯡꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯞ ꯃꯁꯤꯡ ꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯔꯛꯆꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯨꯞꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯍꯣꯕꯗꯣ ꯂꯩꯇꯅꯕ ꯂꯨꯍꯣꯡꯗꯣ ꯂꯩꯇꯅꯕ ꯃꯥꯒꯤ ꯂꯨꯀꯣꯅꯥꯗꯣ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯅ ꯄ꯭ꯂꯥꯟ ꯇꯧꯔ ꯃꯇꯨꯡꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯤꯕ ꯃꯤꯇꯣꯞ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯥꯔꯤꯕ ꯃꯤꯇꯣꯞ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ community 어게라 any kind of citizen 어게라 라이바 미토 Manipur 라이바 예로미나 드나 하지 라이바 history as part history 라이바 2011 다 라이바 거기 센서 리포트 퐁기바 다다리 마투기나 continue la khoma tan Manipur government recognize tawda ba tari ko tawda ba mito ona sanga lai bising je ko habna hana madu thido pira matunda sensus ta hondaring ma lai sa du tawda ta taraga di Manipur se one day no matter no madi kogi mito na ita ne ko mito na khuning ba chagi hana lai jari indigenous people je ko mut ki ba ki film dai ko lakani aduna haju main majority oina sagi main majority na hai ba mito refugee me amina ko missing jam sing taraga di api full community macam sing hana gereja di indigenous me amung jita siang taraga di se gun point dani khang dera tragana sagi money power ni khang di masan power ni khang di adum kian khangalakanda sagi dumane dominate toksme yana wi lambi ma plana ma tum torpene wi thaja wi thamjage wen hojik je film jite koina sagi as per proceeding tawam thomai ma thugi matungi na tawbo seleksi pos matungi na ekoi tawboda shoka like tawbo but lai ba mito Manipur song laga lai ba mito mayam nga si to mayam lai hana khandok chumi khandok pira matung da tasina dal Manipur lai jari ba hana saktam
ꯃꯥꯒꯤ indigenous people na hingnariba mithok yama yamna bafundana lejari bafuk singiba hanagi lajab history se ekoi mase ekoi mangan rinde aduna ekoi lejari ba ekoi picture area ko manipur gi pak chawai square kilometer dising pungani khoi ga chani gi kunsa 38 square kilometer haidare 22238 square kilometer aduga hills gi area na ekoi punna 20000 square kilometer du plain area na 2237 square kilometer oi badu gumba apik area haidare ko picture area sing manung sida ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯨꯔꯨꯞ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯇꯥꯔꯦ ꯏꯊꯤꯛꯁ ꯀꯜꯆꯔ ꯐꯤꯂꯣꯁꯣꯐꯤ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯉꯁꯥꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒ ꯁꯒꯣꯜꯅꯖꯔꯤꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯃꯁꯤꯅ ꯕꯥꯎꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯣꯝꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯑꯗꯨꯒꯨꯝꯕ ꯃꯁꯛ ꯇꯥꯛꯄꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯃꯥꯏ ꯄꯨꯔꯒ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯅ ꯍꯤꯁꯇ꯭ꯔꯤꯅ ꯇꯥꯛꯈꯤꯅꯤ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯔꯣꯏ ꯗꯦꯟ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯧꯔꯤꯕ ꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟꯗ ꯀꯜꯆꯔꯒꯤ ꯂꯥꯏꯟꯗ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜꯁꯤꯡꯒꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯖꯥꯇꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯏꯁꯥꯒꯤ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯃꯒꯨꯟ ꯁꯨꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯒꯨꯟ ꯁꯨꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯆꯨꯝꯃꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡꯁꯤꯅ ꯉꯁꯥꯏ ꯂꯥꯛꯁꯤꯜꯂꯀꯥꯟꯗ ꯃꯥꯡꯈꯤꯅꯕ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯆꯠꯊꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯇꯉꯥꯏꯐꯗꯅ ꯀꯣꯔꯠ ꯏꯁꯨꯁꯤ ꯃꯃꯥꯡ ꯊꯝꯕꯤꯔꯀꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯃꯌꯥꯝꯁꯤꯗꯤ ꯐꯖꯅ ꯍꯥꯟꯅ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯀꯣ ꯕꯥꯎꯟꯗꯔꯤꯒꯤ ꯏꯁꯨꯒꯤ ꯃꯇꯥꯡ ꯂꯩꯔꯤꯕ ꯂꯝꯒꯤ ꯁ꯭ꯇꯔꯛꯆꯔꯒꯤ ꯃꯇꯥꯡ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯌꯥꯝꯒꯤ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁꯤꯡ ꯆꯠꯊꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯗꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯅꯤ 2020 ꯀꯨꯝꯖꯥ ꯁꯣꯛ ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯀꯨꯟꯃꯉꯥ 2025ꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯀꯣꯛ ꯊꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯀꯣꯛ ꯊꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯥꯏꯔ ꯂꯩꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥ ꯈꯔꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯃ ꯁꯥꯒꯠꯂꯤꯕ ꯄꯣꯠꯁꯛꯁꯦ ꯑꯗꯨꯅ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯗꯨꯅ ꯍꯦꯟꯅ ꯄ꯭ꯔꯥꯁ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯃꯇꯝ ꯆꯥꯅ ꯌꯦꯡꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞ ꯃꯤꯔꯥꯟꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯤꯡꯁꯦ ꯐꯣꯔꯦꯅꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯋꯥꯠ ꯏꯚꯔ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯗꯨ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯐꯖꯅ ꯇꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯣꯏꯁꯦ ꯍꯥꯟꯅ ꯗꯤꯄꯣꯔꯠ ꯇꯧꯕ ꯊꯥꯡꯗꯣꯛꯈꯤꯕ ꯌꯥꯝꯅ ꯆꯦ ꯆꯥꯡ ꯁꯨꯗꯅ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯃꯔꯝ ꯆꯥꯗꯅ ꯂꯣꯅ ꯌꯥꯗꯅ ꯆꯪꯉꯛꯄ ꯃꯤꯑꯣꯏ ꯂꯩꯔꯝꯃꯒꯅ ꯃꯗꯨ ꯐꯥꯔ ꯄꯨꯜꯂꯒ ꯃꯗꯨ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯗꯨꯒ ꯗꯦꯟ ꯇꯧꯐꯝ ꯊꯣꯛꯄ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯐꯤꯚꯝꯗ ꯊꯝꯃꯀꯥꯟꯗ ꯊꯝꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯃꯛꯄꯗ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯒꯤ ꯃꯇꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯉꯛꯈꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯍꯦꯟꯖꯜꯂꯛꯈꯤꯕ ꯃꯣꯔꯦꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯍꯦꯟꯖꯜꯂꯛꯈꯤꯕ ꯃꯌꯥꯝ ꯉꯁꯤ ꯐꯥꯎꯕꯗ ꯃꯔꯛꯀꯤ ꯆꯍꯤ ꯑꯃ ꯑꯅꯤꯗ ꯍꯦꯟꯖꯜꯂꯛꯈꯤꯕ ꯃꯌꯥꯝ ꯐꯥꯎꯕꯗ ꯑꯩꯈꯣই ꯇꯛꯊꯣꯛꯄ ꯃꯣꯏꯕꯨ ꯉꯁꯥꯏꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯁꯦꯁ ꯄꯨꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯃꯥꯡ ꯊꯥꯗ ꯆꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯣꯏꯒꯤ ꯋꯥꯊꯣꯛ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯋꯥꯊꯣꯛꯁꯤꯡ ꯂꯣꯏꯁꯤꯟꯕ ꯆꯪꯉꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯊꯣꯛꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯗꯅ ꯍꯦꯛꯇ ꯍꯥꯟꯅ ꯃꯤꯀꯣꯛ ꯊꯤꯕ ꯆꯠꯊꯕꯗꯨꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯇ꯭ꯔꯛ ꯆꯀꯥ ꯇꯔꯨꯛ ꯄꯥꯟꯕ ꯇ꯭ꯔꯛꯇꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯆꯤꯡꯊꯕꯁꯤꯗꯤ ꯇꯁꯦꯡꯅ ꯃꯣꯏ ꯋꯥꯃꯜꯂꯛꯄꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯐꯪꯖꯗꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯅ ꯂꯧꯊꯣꯛꯁꯤꯗ ꯃꯁꯤꯗꯤ ꯑꯔꯨꯕ ꯀꯦꯁ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯖꯤꯔꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯜ ꯇꯦꯡꯀꯔ ꯀꯣ ꯑꯣꯏꯜ ꯇꯦꯡꯀꯔ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯀꯞꯈꯥꯏꯕꯅꯤ ꯀꯥꯏꯅꯒ ꯃꯈꯣꯛ ꯉꯥꯡꯉꯤꯅꯤꯗꯅꯀꯣ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯡꯆꯥꯡ ꯇꯣꯡꯉꯥꯎꯕꯤꯗ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯔꯒ ꯕꯣꯝꯒ ꯃꯔꯨꯒꯅ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯈꯨꯗꯣꯜ ꯇꯧꯔꯛꯏꯅꯤꯗꯅꯀꯣ ꯑꯗꯣ ꯁꯨꯝ ꯅꯥꯀꯟꯗ ꯑꯗꯨꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤꯁꯤꯅ ꯅꯣꯏ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯅꯣꯏ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯅꯣꯏ ꯅꯣꯡꯃꯩ ꯍꯜꯂ ꯀꯥꯞꯄꯛꯀꯅꯨ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯤꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯗꯤꯂꯥꯅꯤꯗ ꯉꯁꯥꯏꯒꯤ ꯁꯨꯝ ꯅꯥꯀꯟꯗꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯠ ꯇꯧꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯅ ꯀꯗꯥꯏ ꯊꯝꯃꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯅ ꯃꯗꯨꯒꯤ ꯐ꯭ꯔꯤ ꯍꯦꯟꯗ ꯃꯣꯏꯅ ꯀꯥꯞꯅꯤꯡꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯣꯏꯅ ꯊꯥꯗꯅꯤꯡꯕ ꯕꯣꯝ ꯊꯥꯗꯕ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯉꯁꯤ ꯑꯗꯨꯝ ꯌꯥꯏ ꯀꯣ ꯑꯗꯨꯝ ꯌꯥꯏ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯑꯣꯛꯇꯣꯕꯔ 35ꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯑꯍꯨꯝꯃꯛꯀꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯅ ꯃꯤꯅꯤꯁꯇꯔꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯈꯥꯏꯗꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯩꯇꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯥꯒꯥꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯥꯏꯗꯣꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯅ ꯆꯪꯉꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤꯁꯦ ꯑꯃꯨꯛ ꯕꯣꯝꯅ ꯑꯃꯨꯛ ꯒꯤꯐ ꯇꯧꯔꯛꯄꯩ ꯋꯥꯔꯤꯅꯤꯗ ꯀꯣ ꯑꯗꯣ ꯃꯣꯏ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯀꯩꯗꯧꯒꯦꯕꯨ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯤ ꯑꯦꯖꯦꯟꯗꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯏꯗꯤ ꯁꯦ ꯂꯥꯜꯍꯧꯕ KNA ꯅꯠꯇ꯭ꯔꯒꯅ UPF ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ एजेंडा चमीनगनी यौमीनगनी नद्रा अदी सूद लालहौब कांगू टेरोरिस्ट कांगू सिंदुगा मणिपुर से लेगात लेरिबा कुकी एमएलए सिंदुगा मिनिस्टर सिंदुगा अदम चमीनब मतमदा अदम लेगाना सदम सेंटर सदम येंग लेबगी दिलादो कोइ पुरेदना को सि नुंगाइबा वरिमनिदा अदा सु मयाम जे लोइनि येंगा कांदा सु मुनि लासु येंगा कांदा जुदि कदौरे कुकी गी मणिपुर लेगात यावबिरिबा कुकी गी मिनिस्टर अनि यावरिबको
minister ani si magi phan myam lam gani ko amana kogi department wan ma so department ni pai ri ko phan myam lam gani phan jing na manage so corner ka na sa gi IT lab ko ko pida moi check post ka hang na moi gi to kang bu na sai tai na khang ta na sa gi chip kumba mugdan kumba haldiram kumba sai khara lo bai je moi phangju da na sai moi khara wa chana thanam khara wa ta na lo bani na ko lo yai ko adubu moina adamana to buduna mana moi kanda sai thieng ni ka daure suna kanda no mo gi business of jari ba ko no mo gi business of jari ba praja sing adu moina adugi poto selai ba kangbu khara phagada na hingbu ya kadre selai kangbu sing da pi mu se thieng dum de koi adu lengan dum tri ko adu mo khoi na pong ta ma tam da ai koi papers gi lo sila ko yeng tam da mai no kan sum ps dong pau pi kan ps na ching do ma ya do amu lo khalaga ko noi lo khalaga amu moi ps ta por khre pau sun aroi be hing yaw to ko adu na ju si ai koi lo si host lo si ai koi ideally kumba ko tu kumba haju si maruina question ni ko yeng da si ideally si kanano ko tu si kanano keso kanano ko yeng tam da ideally sina or ko tu sina mi halan mangami mi phan mangami mi thado pangami mugi right ko moi power se kano host ko am chaw sa ni da aduna moi da horu matam da ai happy gidra moi da horu da ai phabi gidra adu moi da horu matam da ai phajang ra kan da sagi ran sham ta laga ko moi mi ona jiga hara ka da ga ha je ai koi chingna hai tare ko aduna lai phim si da IT le kumba IT le bi check post manakta ga na hai je ko ai koi na Manipur ki lai ba khudam moina khanare lai ko ki tampaki area ko ki meite hing tari ba area dominate moina khaidu bi bani ko ki tampaki area da ngasi meite sing na imai ben sing na kana je chen mayam na ngasi rai padana lan ko ki no moi ka pa kadra bom ka pa kadra bi sing na ba ko ji ipai ya no tharak hundana ko sok tara na ba na ko na isa ki kom tau dana adagi nung be khatana nga ga lai je ba ki lai ko na ko tau je bani moi sna ka daure moi sna ka daure moina open hai tare ko open hai tare adi ko sagi mogi manglan si moina ujai manglan si ko sagi phung mo pori dina angkok pi line ko dimapur national highway dimapur line jima moina pasilla ba aju moina jiri to line jiri mo pasin ba jabur mo pasin ba more mo pasin ba hai pasin tare ka di mai tai sing je dum ko gi moina to tat ne hai dina ko gi pukri de leba ngai ko pu de leba nga ni ga ko ji ko pukri de leba nga ni haning da hatba taning da saba ko ina to mu to ya po ni ga mo jum hai dina ko asi adum tai di kumayo ni yeng ni ko kumayo ni yeng ni adu masi mayam si aton sumangda ko kugi MLA tara to kanda lemhori MLA yankhai ko MLA yankhai ai moi khana dai tang ikai phau he tare kugi MLA tara jina suru na yum matam da lemhori MLA yankhai je ai moi khana tang ikai ana kun hajini di MLA yankhai ji na ton sumangda yum gi thonga da moi gi sumangda yum gi dari mapanda nomai ka pa ni ki lamen don ba chungina adu nomai moi shumang to khaira ga kopi tha bani adu moi shumang to khaira ga amu gi ai iligini mi ma apsla ga moi shumang to khaira kom sarang thamani leina bi sabani moi shumang dam ka daure sigumba ITL kumba kumba yam jungba sumai prade nu yam thula kanda ko nang chakiya ju yum ne pan thokya ju nang experience pa yaroi text loba adu horen chang ko yum chang ko do sene amu ne yum chang ko ka daure nang imung chang ham tra chang ko di phare nang experience mu text loba ko ai shumang to ko to itharu se aduna sigumba official sing mamangda shumang to tharu se ai koi di official sing na kai to ngum jidaba se kai to ngum jidaba si koi nang mai te ko aduna si kham da kan ikai phawi aduna ju dai bi suji matangda koi ITLM na koi chip kumba mudan kumba handiram kumba chungthawai ga haibo kham sidi asina masi sunate ko kano host ko adi moigi chaba thok phangita bagi na moi da khara wat bagi ko taujari ni khanu ko yai luriu point di sing chip kumba mugdan kumba hadiram kumba nataba mi like mang ba ya ma ya ma tori sing si koi yeng lai hetare ko aduna si lebi isuji matang da IT lab di kotu kopi jampur more IT lab kotu adagi keso kene moi lai yo myam moi phangtin myam je si IT lab ko ma hai ra di loire chusampur da ji moi ki tongan ba pura international ki base ke ni ji mo chad lai ji ko oira chusampur thori atani den amana sa gi mu kotu kangko bidar kotu ga je ji moi je kanoni ko gi yam chot ba lai ba ama ki ta ki mo ji lai je kano khos ko aduna moi matang da wa kan ngana ba ji koi sum nangon sum junu actre du ga ta di
ꯀꯩꯗꯧꯉꯥꯏ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯁꯤ ꯀꯩꯗꯧꯉꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣꯁꯦ ꯆꯞ ꯆꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯉꯥꯏꯖꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯊꯝꯖꯗꯣꯏ ꯄꯣꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ITLFꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ITF ꯀꯨꯝꯕꯅ ꯉꯁꯥꯏꯒꯤ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯣꯏꯅ ꯇꯧꯅꯤꯡ ꯇꯧꯔꯛꯄ ꯀꯣꯇꯨꯒꯨꯝꯕꯅ ꯇꯧꯅꯤꯡ ꯇꯧꯔꯛꯄꯁꯦ ꯁꯤꯅ ꯃꯣꯏꯁꯤ ꯀꯔꯝꯕ ꯂꯨꯞꯅꯣ ꯀꯃꯥꯏꯅ ꯇꯧ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯃꯥꯏꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯕꯅꯣ ꯍꯧꯖꯤꯛ ꯂꯥꯟ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯄꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨ ꯇꯧꯔꯤꯕ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯁꯇꯔ ꯃꯥꯏꯟꯁꯦ ꯃꯦꯟ IQꯁꯤ ꯃꯣꯏꯅꯤ ꯃꯣꯏꯒ ꯄ꯭ꯂꯁ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡꯁꯤꯒ ꯃꯥꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯌꯣ ꯊꯝꯕꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯂꯥꯟꯈꯤꯗꯧꯔꯤ ꯌꯣ ꯊꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯤ ꯍꯥꯠꯂꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯦꯟ IQs ꯈꯨꯗꯝ ꯑꯣꯏꯅ instigate ꯇꯧꯔꯤꯕ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯅꯤꯄꯥꯗꯨꯗꯤ ꯃꯅꯥ ꯂꯩꯇꯕ꯭ꯔꯥ ꯃꯅꯥ ꯂꯩꯇꯕ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯃꯇꯥꯡꯗ ITLF ꯀꯣꯆꯨ ꯑꯗꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯉꯁꯥꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯗꯩ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯊꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯊꯛꯇ ꯃꯣꯏꯒꯤ ꯃꯥꯁꯇꯔ ꯄꯥꯁꯇꯔ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯅ ꯂꯣ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩ ꯈꯪꯍꯟꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯉꯥꯏꯖꯔꯤ ꯌꯦꯡꯖꯔꯤ ꯀꯣ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯌꯦꯡꯉꯤꯕ ꯑꯁꯥꯁꯤ ꯌꯦꯡꯉꯤꯕ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ ꯀꯣ ꯌꯥꯝ ꯂꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟ ꯂꯩ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯀꯣ ꯑꯣꯐꯀꯣꯔꯁ ꯀꯣ ꯑꯗꯨꯅ ꯀꯅꯥ ꯈꯪꯅꯤ ꯊꯣꯛꯑꯣꯏꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ITLF ꯀꯨꯝꯕ ꯀꯣꯆꯨꯒꯨꯝꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯀꯣ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯀꯣ ꯑꯗꯨꯅ ꯃꯔꯤꯟ ꯂꯩꯔꯒꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯔꯒꯗꯤ ITLF ꯀꯣꯆꯨ ꯅꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡꯗꯣ ꯑꯩꯈꯣꯏ ꯇꯠꯇ꯭ꯔꯤ ꯍꯥꯏꯖꯕꯗꯨꯅꯤ ꯅꯣꯏꯅ ꯈꯨꯠꯂꯥꯏ ꯄꯤꯔꯒ ꯊꯝꯃꯤꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯍꯜꯂꯤꯕ ꯗ꯭ꯔꯒ ꯊꯥꯜꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯁꯤꯡꯗꯣ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯗꯨ ꯌꯥꯝꯅ ꯐꯪꯅꯤꯡꯕ ꯌꯥꯝꯅ ꯐꯪꯕ ꯄꯥꯝꯃꯒꯗꯤ ꯃꯔꯝ ꯆꯥꯏ ꯈꯟ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯑꯃꯨꯛꯇꯪ ꯑꯣꯟꯁꯤꯜꯂꯒ ꯂꯥꯟꯗꯥꯕꯤꯌꯨ ꯀꯣ ꯑꯃꯨꯛꯇꯪ ꯊꯦꯡꯅꯕꯤꯌꯨ ꯀꯣ ꯊꯦꯡꯅꯔꯀꯥꯟꯗ ꯃꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅꯁꯨ ꯂꯣ ꯂꯩ ꯍꯥꯏꯕ ꯎꯠꯆꯔꯛꯀꯅꯤ ꯑꯗꯨꯝ ꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯇꯧꯗꯗꯅ ꯉꯁꯥꯏꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯅꯕꯗ ꯁꯨꯒꯤ ꯅꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝꯗꯤ ꯍꯥꯠꯀꯅꯨ ꯃꯤꯆꯝ ꯍꯜꯂꯛꯀꯅꯨ ꯍꯥꯏꯕ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯁꯣꯔ ꯂꯩꯕꯅꯤ ꯀꯣ ꯍꯣꯁ ꯏꯁꯣꯔ ꯂꯩꯕꯅꯤ ꯅꯣꯏꯒꯤ ꯃꯇꯝ ꯁꯣꯏꯗ ꯂꯥꯛꯈꯤꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯌꯥꯝ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯂꯩꯍꯧꯔꯤꯕ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯃꯅꯤꯄꯨꯔꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯗ꯭ꯔꯒ ꯊꯥꯕ ꯃꯅꯤꯄꯨꯔꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯤꯆꯝ ꯍꯥꯠꯄ ꯃꯤ ꯀꯦꯟ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯀꯗꯧꯔꯦ ꯀꯣ ꯑꯗꯨꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯥꯁꯟꯃꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯗ꯭ꯔꯒ ꯃꯔꯨ ꯄꯨꯟꯅ ꯃꯨꯊꯠꯄ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯔꯨ ꯄꯨꯟꯅ ꯃꯨꯊꯠꯄ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯃꯔꯨ ꯄꯨꯟꯅ ꯇꯥꯟꯊꯣꯛꯈꯤꯕ ꯀꯣ ꯂꯣꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯕ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯥꯟꯗꯝ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯁ꯭ꯇꯦꯠ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ